Manipur dagi Roshibina devi na China da pangthokliba Hangzhou Asian Games da WUSHU masana da silver medal loduna Bharat ki mingchat purakre. Roshibina devi silver medal laurakpada Bharat ki Prime Minister nasu nungaiba fongdorakle. Bishnupur district ki manung chanalaiba Kwasify mayai lekai dagi Roshibina devi na WUSHU masana gi KG humfu kanglup ki final da yumbu oiriba China gi Xiaowei Yu gi makutta maithiduna silver medal asi laukibani. Manipur hazik mai chakli pamdaba thodok sing leptana thokli aina aigi khulda chatpa ngamde hairaduna ngasi mahakna laurakiba medal adubu irang aduna sokhanlaba miyam amadi miyam bo ngakpiriba miyoi singda dedicate tawjari haina mahakna silver medal fanglaba matungda fongdokladuna lamdam asida thokliba pamdaba thodok sing asi makhatana chatharabadi kari oirakani haiba khangba ngamde Thokliba irang asi athubada loishinduna mahausagi punsida hanjin hanba pami haina su fongdokhe makna final laukidaba aduda makna hai mioiba khudingmak asoiba tawi mai pakpa amadi maithi bahai basi madugi manung challi gold medal launaba angamba changda honaki adubungam khidre adumoinamak mathangdadi aigi asoiba du semdoktuna hena mapung fana sanaba ngamnaba honagani haina fongdokhe maki silver medal asi tharaga India ki oina Hangzhou Asian Games asida punna medal kunga humdoi subangam kre amaromda Manipur dagi Roshibina devi na Hangzhou Asian Games da WUSHU masana da silver medal laurakpada Bharat ki Prime Minister na mahaki social media X ta thagatpa amasung nungaiba fongdokre.